ꯑꯍꯥꯟꯕꯗ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯃꯌꯥꯝꯁꯤꯗ ꯄꯨꯟꯅ ꯆꯥꯕ ꯄꯤꯖꯔꯒꯦ. ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯎ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯉꯁꯤꯗꯤ. ꯃꯁꯤꯗꯤ ꯃꯍꯤ ꯍꯦꯛꯇ ꯍꯧꯖꯔꯒꯦ. ꯍꯥꯎꯗꯧ ꯃꯥꯜꯂꯦ. Isin natin ang hanggang kurang. Làm bây giờ đi hắn tần đây này vậy rồi vậy Hai siapa tuh kau? Ayo nggak usah pasang. khăm còn đỡ cái này
Thắng rồi. Đi cho được. Ngon bởi đi cha được hả? Lu phong lên xí đi. Cho một cầu này. ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ